ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯌꯥꯎꯔꯕ ꯋꯥꯔꯤ ꯑꯅꯤ ꯈꯛꯇꯪ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯗ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯩꯍꯥꯎ ꯆꯦꯟꯗꯕ ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯃꯇꯤꯛ ꯆꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯐꯪꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯕꯒꯤ ꯐꯝ ꯑꯗꯨ ꯁꯤꯟꯅꯕ ꯄꯥꯝꯂꯦ"꯫ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯆꯤꯡꯖꯥꯎ ꯑꯁꯤ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯑꯐꯪ-ꯑꯐꯪꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝ ꯄꯨꯅꯔꯛꯎ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯈꯨꯗꯣꯜꯄꯣꯠ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯕꯒꯤ ꯐꯝ ꯑꯁꯤ ꯁꯤꯟꯅꯔꯒꯅꯤ"꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯒꯤ ꯑꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯜꯄꯣꯠ ꯊꯤꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯍꯧꯕ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯁꯨꯡ ꯇꯥꯡꯂꯕ ꯂꯩ ꯄꯥꯟꯕꯤ ꯑꯃ ꯃꯄꯥꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯔꯒ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯆꯤꯡ ꯑꯗꯨꯗ ꯇꯥꯡꯅ ꯐꯪꯕ ꯂꯩꯇꯦꯡꯒꯤ ꯂꯤꯛ ꯀꯣꯟ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡ ꯃꯈꯜ ꯑꯃ ꯃꯄꯥꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯄꯨꯖꯔꯛꯇ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯖꯕꯗ ꯑꯁꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯍꯥꯎ ꯆꯦꯟꯒꯗꯕ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯅ ꯍꯧꯕ ꯑꯃꯗꯤ ꯐꯖꯔꯕ ꯄꯥꯠ ꯑꯃꯁꯨ ꯂꯩꯕ ꯃꯐꯝ ꯑꯃ ꯎꯖꯩ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯎꯖꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯡꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛꯅ ꯇꯨꯡꯗ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕ ꯅꯤꯡꯊꯤꯔꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯒꯤ ꯈꯜꯂꯤꯉꯩꯗ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯄꯨꯖꯔꯛꯄ ꯉꯝꯖꯍꯧꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯄꯨꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯅꯪ ꯑꯁꯤꯅ ꯆꯥꯡꯗꯝꯅꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯅꯍꯥꯛꯅ ꯆꯥꯡꯗꯝꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯎꯕ ꯉꯝꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡ ꯍꯥꯟꯅ ꯎꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯤ"꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯗꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯕ ꯃꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯏ꯫ ꯃꯁꯤꯅ ꯑꯌꯨꯛ ꯃꯝꯂꯤꯉꯩꯗ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯒ ꯃꯆꯥꯒ ꯎꯅꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯅꯣꯡꯃ ꯃꯄꯥ ꯑꯗꯨꯅ ꯑꯍꯤꯡ ꯈꯔ ꯊꯦꯡꯂꯞ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨ ꯀꯥꯏꯔꯦ꯫ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯀꯞꯂꯤꯕꯁꯤꯕꯣ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯦ? ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯕꯒꯦ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯦ ꯕꯕꯥ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯌꯦꯔꯨꯝ ꯑꯃꯒ ꯑꯂꯨ ꯑꯃꯒ ꯆꯥ ꯃꯅꯥ ꯑꯅꯤꯇꯪꯒ ꯄꯨꯔꯛꯎ"꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯇ꯭ꯔꯁꯤꯡꯗ ꯐꯨꯠꯂꯨ"꯫ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯔꯒ ꯌꯦꯔꯨꯝ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯨꯠꯂꯦ, ꯑꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯑꯂꯨ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯨꯠꯂꯦ, ꯑꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯆꯥ ꯃꯅꯥ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯨꯠꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯉꯁꯥꯏ ꯐꯨꯠꯂꯣ ꯍꯥꯏꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ"꯫ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯒꯥꯏꯈꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯜꯂꯝꯃꯒꯅꯤ꯫ ꯉꯁꯥꯏ ꯌꯥꯝꯅ ꯀꯜꯂꯝꯕ ꯑꯂꯨ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯣꯠꯂꯦ, ꯑꯗꯨꯒ ꯉꯁꯥꯏ ꯂꯨꯅ ꯂꯩꯔꯝꯃꯕ ꯏꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯆꯪꯂꯦ꯫ ꯃꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ"꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ꯫
अरोइबमक्तदा पाउबिलाई न्यूज रीडर की वीडियो सिबु येंबिरिबा मयाम पुनोकपु रोजेश निंगथौजम ने इकाई खुमनजरी।